Manipur Kanglaipak ima sida aikoi masengi marakta asuk yamna thamoi sokpa thabakse amukana mama kayagi pirang tahanbiganu sumba thabakse lephanbiu haibase aikoina governor da haijarami aigi ming thiam karuna Meitei Salai thiam gi mama ne aise nange aigi zahat pa gi asuk yam kuina governor una phangtana leibise ngasi ji governor nei poi me bitna una zarure governor na yam thajana ai sabu haliba mayam se matik chaba magi Dandi pini haidana yam chana yamna unarma koi sarsna yamna kano tongna haibire aduga aina mayamda haijaningbamna aigi chada thoibada saje sigumna topa mama da tahaningde ai cha matomdo pokone misu masa matomdo pokom yam yarmgani aduna sigi crime je chap chana mayamda mugana sigumase tawba yade haibase mayam mangne amukta matik chaba Dandi piragane amukta warak piu mangang myam se lam helaktana ba nupi mana smain tawe haiga mathang atopa target amasu atopa nupi na torok pise ai matong tamaga aduna sije mama mo ina ai si tawhaningde adu ai sidang haijarage atai di ai angi matong ina loin ma process azara suno ai ke so haijaro governor na hari tha ka pala protang ka pala adu makte palakte kainone ba governor na hari se atai nate ba governor unajage haibase akoina wathokse thokpa numitu dagi na governor unajage haibase akoi yam kana tawdana lai adubu governor na out of station oigiba adagi thabak chingiba mayam sigi yengaga akoina chi di thajalaga thamjaba do ngasi di honorable governor na piar matam ni na akoina haijari se governor na ngasi ayaba pibilaktana akoi mama amadi koi laikai gi tawjariba akoi mayam se harau harau nabi na changan bibasigi damakta governor bu thagatsari amadi governor na hairibo potsigi maramda yamna munna kumna khangdana su lairami khangbirami amaso akoi dasu wahai kaya ma haibirai adudi tung matungina kota laga loina bak fight tawnaraga loi thengnaraga khangbigadamni adubu sumba thabak se akoi na gonare ma haijarami se Manipur Kanglaipak ima sida aikoi masengi marakta asuk yamna thamoi sokpa thabakse amukana mama kayagi pirang tahanbiganu sumba thabakse lephanbiu haibase aikoina governor da haijarami amasung governor so achumba wayel justice achumba do soidana tawrakani haibasigi thajaba pibire jari se moina haise aduga akoina singnari ne akoi gi thamoi da singnari ne tawriba thabaksigi laiba process da moi geng kupu amana sillaga tawrakadaba sillakadaba program mayam amagi matungina Hariba sang hana sarenda tawba mi do sungta thajade dana koina mayam je haijaraga mathang step se la ineba aduna asumba se justice se asumba se wayen je Pibiyu ahak pasairak Pibiyu haibasine koina je haijari